Hi mayam, handak chahigi oina ngasina aroiba clinical posting ne. Ayuk nganta hogatlaga ready toraga tholae. Hojik ayuk chatlamdai gi biometric punch in toranga dawbane. Hojik ayuk ki pung 8 minute 15 muktang tada ngairi duna faculty amta laknadri. Video sibu yengbiriba viewers sing da teaching line da natraga clinical line da leba yaubibro comment tawbiramo. Ko university gi signboard ne. Sigi bus sida ne khona clinical duty chakadoise. Satra ne ing makhangi sengo. Ayuk nganta gi fajaraba view se clinical chatpagi ayuk hogalingai sida ubu phangja hore natrade to pamatam da di ubu phangde. 7:15 dagi thawba hobane horen 7:45 saida yogodoine bus tagi kumdabaga nungshiraba kutu khra uraki hospital gi gate yon bacha ne ginger ga hapaga yam hauna lole magi cha se angang gi round lawrure aduga angang khrana clinical presentation pire pung ama khara hen baga gari lobula e sigi se mogi cultural heritage center gumane haya da khoina khoi collecting kanglani sidi haina phagi tawnaye udang de jana pikhara yanduna university yojare ai hospital duty halaga class ama lorba matungda around 4 pm ai room da halakre whole day clinical da samthek alaga pulubagi phibam sieng biu mathangi video dong thenar samayam bye bye